ngasi ayuk phongkiba tongan Manipuri se phongsing amasum thokiba thodo wathoksingdigi maruoibe I pausing khonga saraga Manipur top channel gi maikedi myamna thamjagi ahanbada Manipur gi project ayamba mapan gi company singda sizinakibadagi lamdam sigi sinmi sing thabak su phangnadre Manipur BJP no lusing balengak lakpadagi state asigi sokha thorang amadi sin Sengba sagatpagi project sing mapan gi asoba company sing sinakiduna lamdam sigi sinmi sing thabak suba phangdabagi awaba sauna mayuknare lenga ki thabak white collar job phangdabagi kudong sadaba sauna mayuknari ba state asida thabak suba nomana mapung oiba sinpham oiduna imung manung puba migi masing angako phangna lairibani asigumba state asida sinmi sing asigi thabak supham nongpham marang kaina piduna makhogi hingnabagi lambi sembibagi muta state asida paikhatpa chakho thorangi thabak ayamba mapan gi asoba company singda sinathokiba sina lanpham asigi sinmi singi hak matpibugum thokli maramdi hairiba mapan gi asoba company sing asidi thabak ama paikhatpa lakpa matamda labor su loinana purakpa maramna thabak su yawbi khudong chaba ningthina phangdri mamangai de state asigi development project sing paikhatpa matamda local contractor singda namna sizinari matamdari state asigi labor khaktamak sizinaba maramna sinmi sing asigi supham nongpham marang kaina lerambani state asigi project sing mapan gi company sing asida sinakiba sina sinmi sing khaktana tana contract work sujariba local contractor sing dasu sinpham hongbagi phibam amada lakli masina lamdam asigi sitmi lon dasu achauba saithing amadi piri hiram asigi matana sei kunthra rom sinmi oina leiraklaba masagi masak maming takthokningdaba miyai oiraba nupa mana poksi sida hai sei kyagi mamangdagi hauni state government ki tuwan ba department singi project kaya contractor singi makhara suja nomjaduna lakhibani adubo hokiba sei ahum mari asida lenga asigi development project ayamba mapani company singa sida sinathokibana thabak suba phangdabagi phibam amada lakle asumna sinmi singa sina thengnari awabasi miyamna amadi lenga nasu thausadana leirakli mipung khudimak lenga ki natragana asauba motaba haksang wadaba thabak tawningdaba nati adubo phibamna yadabana tangai fadana awaba thabak singa si suduna hingna bo honazaribani Isagi pangal na sunom duna hingna bo honazariba sifawba phangluidabigi phibam amada lakpa asida lenga na miyeng sanghaningi haba pawmu sungdorakli Atopa pawmana Technopal EBM thugaibada NPF ki workers sing senai police EBM thugaibada senaba taruk police custody rima laukre Taragani thu suba Manipur Legislative Assembly gi ngarang pangthukiba ani suba tanga ki bot thadana ki baduda Technopal Assembly constituency gi manungsanba Saibol electronic voting machine amasum polling materials sing amangata thon kiba thaudok ta sena pa farabnaga people friends NPF ki worker taru police custody rima lakthakre pauksi sina phangmo pawn hai tha sigi tara phawa police custody rima lakthokraba NPF ki akanba worker sing adudi Technopal district ki laibi khuligi KJ Kofam chai kungamang apokpa KJ Mosel KT Kosong Maring Sai Kungatur Apokpa KT Morung K Mirung Thang Maring Sai Kungani Thoi Apokpa Lekidraba K Peter CS Meran Sai Kuntragamapan Apokpa CS Menai K Prakash Maring Sai Nifugamang Apokpa Lekidraba Kadaw Amasum District Asigi Manungsanba Kharau Khunawdagi Mothil Kansowa Sai Kuntragamang Apokpa Morung Kansowa ni hari Pausna makogi matakta Technopal Police na FIR number 8/3/2022 TPL PS under section 147-149-171 F 427-447-50634 IPC 134B 135-135A RPA 1951 amasum section 3 PDPP Prevention of Defects of Public Property Act makhada Thijinbagi thabak sathaba hokre hain spalakli amaromdana India ra petrol amadi diesel gi mamal lupa taragani thoidagina kun fawbre hengalaba yana leire Manipur Uttar Pradesh Goa yawn India gi tuan state manga de assembly mikhal pangthokliba si yenglaga haukiba tha mari rom sida leba sida petrol amadi diesel gi mamal lengdana lairurabasu mikhal Loisinarakpa amadi malemgi thaugi kaithel mamal wangkhalakpana maram oiraga petrol amadi diesel gi mamal athuba matamda lupa taraga ni thoidagina kun fawda hengalaba yai agency dagi phangma paw sinhai Russia na Ukraine landa basina malemgi kaithel sauna ohong lakhibadagi hokibasai mapana sida khwaidagi wangboina international crude oil gi mamalasi
barrel amada US dollar samaga kun henkre hairiba mamal asiga balance tawna bu khona bada India da thawgi mamal asi hengat pegi tangai fadaba leire maram asina thenglabada Mars taraga taruk fawgi manungde hengalaba yai haina pausna makhatari Mars ahumgi oina Indiana malemgi thawgi kaithelgi crude oil barrel amada US dollar 117.39 de leiri hairiba mamal asi kumza English singani taraga ni thugi matungda khwaidagi wangba mamal ne haina oil ministry gi petroleum planning and analysis sale gi phangba report aman hairi adubu India da haujuk satnariba thawgi mamal asi haugiba kumza English singani ga kungi mathoi November thadagi lengdana laikhrabani hairiba matam asida malemgi kaithilda crude oil gi mamal asi barrel amada US dollar 81.5 tamak laipi khibani mikhal loikraba tungda petrol amada diesel khaktana tana LPG gi su mamal wangkhalak pu yai hairi Uttar Pradesh koina mikhal gi aroiba tanga ki bot thadana basi thasi ki taret hayeng loigadoribani loina mastara da bot masing thigadoribani malem gi thawgi kaithil da uweriba mamal asi yenglaga India da haujuk yoliba thawgi mamal asi minus salibani maram asina athuba matamda thawgi mamal hengat pe gi tangai fadaba leire malem gi oina su Russia na Ukraine gi mathakta landaba hokhibadigi thaw amadi gas ki mamal asi lepa leitana wangkhalakibani panma yabadi Europe ta seasonariba petroleum products sing asigi sada taradi Russia na putholibani masigi manungda saruk ohum thokpagi amadi Ukraine fawduna tingba pipeline puribani India gi oina di Russia digi crude oil lobigi sangasi yamna pikli Gumza English singani kunga mathoi da nongmada Russia digi crude oil barrel lising ni fugu humdoiga samri lokshili hairibasi India gi apunba import ki sada makhaktani koilagi oina su Russia digi sahi amada million ton 1.8 lokshili hairiba masing asi sada 1.3 tamak oidi hen spouse na palakli makasa tharakpo oina to papaw EBM mayumda pururaga amuk thilakre NPF Taragani thoi suba Manipur Legislative Assembly gi ngarang pangthokiba ni suba tangka chemical da Ukhul Assembly constituency da aranba kya satakhiba gi mayukta repol tohonanaba constituency sida NPF ki merep oiriba Ramoiba gi election agent Francis Yangmina returning officer da CPC Kampasom 44/45 ta bot hadagadaba nom watlingai Mars Mari da sakhangdaba miyo yankhairom laktuna BLO oiribi ningtifla dagi voter slip sam hena laktuna pukhi thawdo asigi matan urkhul gi SP da complaint ama tawkhrabasu karigum action ama talakhalakide thoklibi irang sing asibu laksinana bo hona begi mutta presiding officer na truck to honduna purakhiba mioi kyabu proxy bot to honki loinana EVM machine fawba BJP gi member oiba hasukmi kamkara ko mioi mana ma ki card puduna satki adugo March 3 ke ayupung anida EVM adu office ta thingalaki masima election gi satnagadaba procedure sing adu ngaktabigi asabu khudamaduni returning officer da pisin ki sirol adu da hai Wino Bazar 44/40 New Canaan 44/8 Kampasom 44/45 Sangsaki 44/21 amadi 44/22 loinana Lunghar 44/64 asi amuk hana report tawduna miyam gi asingma mute khalanbiyo polling station sing asida mathau tawkiba presiding officer amadi staff singsu ningthina mathau tawkide ECI na pidib niyam kaya ama ngaktabagi mami saunatay athubu matamna mathau tawkiba official sing adugi mathakta madiksabe action lakhatkadabani 44/40 gi polling station na sauna ayuktagi hauduna boot capture tawbagi thabak sing atopa political party gi miyoi sing na sataki matamadu da presiding officer oina mathau tawkiba ningthaujam sorodunida NPF polling agena kyarak hana yengsinbina ba haiki adubu presiding officer gi makedigi karigumba thaba amata aranma tawriba sing adugi mathakta lakhatkide polling station asida mathau tawkiba NPF ki agency board loishinba matamda mohoigi counter signing tahonkhide amadi agency asigi ayaba amata yauduna board loishinduna EVM sing office ta pikhatki hiramasiga mari leinana hena mek seng na khangnabagi dama forensic proof fawba tahoningi haina su pawks na phungdurakli atopa paw mana hairo e sida mirep yauna laklaga furambada miyoi manga sokle gari mapan akai toy thokre hairo assembly constituency da BJP gi mirep oiriba masamak yauna laktuna ngarang numidang pung 10 makhairum tabada ACC gi manungda leiba lairong thel da miyoi manga furamle ma di gari mapan su amanga ta thon khradi thawdo siga mari lainana ngasi
Lairongthel Lampakta Miyamgi Mifam ama famduna khana nainakhibaga loinana miyamgi oiba wakat mifam amasu pangthokre wakat mifam adura saruk yakhiba ngarangi thaudo adudasu hakthingna mayunakhiba ningomam siamona hai ayuk anganbadagi hauduna numidangi pung 10 makhai fawa polling station number 30/3 da vote hadanakhi vote hadanari serakta laikai adugi miyoi punama nungsi chanana laiminakhi adubu vote hadaba loisilaklaba matamadu BJP gi mereb asina lusingduna yamlaba gari fu yankhairom thaujilakhi mereb asina polling station sangpham yorakpada boti aikoina kare hana lawbaga loinana khuba kana khukhi loinana Congress ki miyoi sing nupi angang khaktana tumna hatlo haina lawraga numai kap amadi khutta mi sibiya bo khulai kya paiduna mafam adura leiramba miyoi sing tana duna fuba gari thugaibna singba horakhi makhoina furambadagi soklaba miyoi sing adudi okram rosen singa okram khogen singa laisram dalu singa el ibopisak el boy amadi hobam rajuni miyoi sing asi furambadana tana mirebasina lusingduna lakpa kangbu aduna gypsy ahum Hyundai Creta ama Maruti 800 ama Mahindra Scorpio ama amasum i20 ama yauna Activa ni thugairamani hari mana makhatana hai apikpa khulasi khunja sing nungsinana arai leita saminaraga ingna sikna lairakhibani adubo minister fawbo oiramle haiduna yamna ikai khumnaruraga jungle da leiba sagi saklon loroktuna khulasi da khana sainabagi thawong sa tharambasi akan mamongna khunja sing yaningde hairokta tawba lisa singadu Lairong Telda Laktuna, Tahoningde, Mapamasibo, Hiro Ontona, Hotnabigano, Mapamasigi Kunjasing the Hana Nungsisana, Lerambigi, Mariedu, Kaihanana Bohona Haningde, Ayu Angan Badegi Q left in a one about Hadanaraki Badu, Mikhail Lushilakamatamda, Laklaga, Sangagi Tabak Sataramna Vanate, Kongzanga Durusar Yakiba Laisram, Sanatomako, Bomuaman, Sumakatana High, Narang Pangtoki, Mikhail Sidamaki, Masano Pasu, Polling Asian on the Punky. Amasum numidangi athingba phawa masanu pangaiduna polling station asida leidingai da purambagi thaudosi satharakibani taladuda punsi kanaba mafam amada lolingai da miyoi khara sanglaklaga pukta nungmaina namlang kiamadi nakal da sai paiba miyoi amasu leptuna lei adubu maki nupina khut thabiganu haina kanna haibadagi makhoi mafam adu thadoktuna sakhi thawong asi yamna akan mamongda nungaiti makhatana so sigumba thawongsi sathabiganu haikhen supalakli marathana Ukraine amasum Russia ni ki marakta thokliba conflict ki myamna tentangna update khara myamna pijaramge Russian forcing Ukraine ki kunung naksilakre Ukraine ki president Volodymyr Zelensky na maki leibakna Russia ki akanba hena kansilakli lana mayukna rakhibada Russia ki mayukta sanction thamnaba amasum senthum ki sokotpa khananaba ngasi US ki president Joe Biden ki phone wari sanakre haina mana phongdokre Russia ki forcing na hauji awang amasum nongsup lomdagi kunung Kiev ta hena naksilakre Sel kapa misal attack sing amasum nongthaktagi attack sing da misam kayamarum sikraba awang thangba town serni hipta paksana mang takre karigumba Ukraine da foreign power sing na no fly zone ama thamna bohonnarak patarabdi Europe khaktagi natana malem pumbagi su sathina mang takpagi phal sing thokani han Russia gi president Vladimir Putin na warning tokre Ukraine gi negotiator singi manungdagi amana lan adu lusinanabagi matang Russia ga wari sanabagi ahum supa tangka adu hayeng satharabaya haikre German Chancellor Olafna telephone tawada Mr. Putin na kariguma makhoi gi demand punama adu fanganba tarabadi Ukraine gi matang wari sananaba Moscow na thorang tawri haki Ukraine da landa abadugi matang Russia na fake news ni haibising phone wara sarak pinaba law ma pass tawkhibagi matungda Russia digi paw piba makhoina toklagani haiba haina BBC CNN Italy gi RAI amasum Germany gi ARD amasum ZDA yawn international broadcaster mayam aman haikre hoki basayol Russia na landabadu gi matungdagi Ukraine gi mi million 1.37 hena thangnaba lebak singda lanjena kre haina UN hairi Maraksida Bangladesh ki port puba jahaz ama misal na pale amasum madugi crew member adu sikre haina Bangladesh official amana phongdokre Ukraine gi Black Sea hithangpham Olbiada Bangladesh na mapuoiba cargo jahaz amada misal amana pankre amasum madugi crew member singi manungdigi ama sire haina sagol sunumita Bangladesh foreign ministry ki official amana phongdokre Bangladesh ki phiral thetpa Bangalar Samarari di kauba jahaz adu Bangladesh national ngaktaki crew member kungamapan yawi amasum Russia na Ukraine landaba hokiba February kungamari gi matungda Olivia hithangphamda makha khongsa chatpa yadana lekhibani haina official aduna haki
अतै क्रू मेंबरसिंग असो अपन थोकप्रा नत्रगना जास अदुगी फिबम करी लेबगी हाइबदु हौजिक सेंगना खंगमा ngamdri अमरमद यूक्रेन लान असिगी मतंगदगी रशियागी मफम क्यादा ngasi protesting da miyoi lising amaga sam hena fajinkhre यूक्रेन मॉस्को की मिलिटरी ऑपरेशन दुगी मायोक्ता रशिया की सिटी सिंगदा ngasi numaijing numita protesting tawbada miyoi lising amaga sam hena fajinkhre haina protest monitor amana haiki मॉस्को की मतम नुंगथिल पुंग अनिगा मिनिट कुलोम ताबदा रशिया की सिटी कुंथ्रागा मंगादा मियोय लिसिंग अमगा सामगा सुमनगी ओम फजिंख्रे मदु थारगा प्रेसिडेंट व्लादिमीर पुतिन स्पेशल ऑपरेशन अमा सथनबा यूक्रेन दा आर्मी थाजनबगी ऑर्डर तोकिबा फेब्रुवारी 23 गी मतुंगदगी फजिनकिबा कॉन्स्ट्रेटर मसिंग पुना लिसिंग मपनगा समनिगा हुमद्रागा निथु सुख्रे हाइन सुपलकली अमरोमदना यूक्रेन चेर्नोबिल न्यूक्लियर डर्टी बॉम्ब सारी हाइन रशिया ना मराल सिख्रे ममिंग मथा फोंदोक्तब लिखुल अमगी वरोल पलदुना सबसाब खुदम संगदम पिद्रबसु यूक्रेन प्लूटोनियम बेस डर्टी बॉम्ब न्यूक्लियर वेपन अमा साब लुसिनगदौरे हाइना रशियन मीडिया ना फोंदोक्रे रशिया की प्रेसिडेंट व्लादिमीर पुतिन नुंगसुप लेबाकसिंगी नाकंद लेबा माकी युमलोनब यूक्रेन बु डिमिलिटराइज अमसुम डिनासिफाई तौनब लोइनना नेटोदा यावगदबदगी कीफु थिंगनबगी पन्नमदा फेब्रुवारी 23 दा यूक्रेन दा लांदानब ऑर्डर तौखि अदुबो प्रेसिडेंट पुतिन की वाफम अदु लांदाब यानबगी मराल सिजिनबनी हाइरदना नुंगसुप लेबाकसिंगना वाफम अदु काखथकी अमसुम मॉस्को की मथक्ता अकनब सेंक्शन थमजिनकी अमसुम कीफता अचौब मिलिटरी अमसुम अतैगी तेंगबांग पिसिलखि मांग ताखरब इंग्लिशिंग अनिदा थिंगजिनखरबा चेर्नोबिल न्यूक्लियर पावर प्लांट दा यूक्रेन न्यूक्लियर खुलाइसिंग सारी हैना तास RIA अमसुम इंटरफेक्स न्यूज एजेंसी सिंगना रशिया दा कमिटमेंट बॉडी अमगी मिहुत अमगी वरोल पलदुना नुवाइजिंग नुमिता हाइकि अदुबो सोवियत यूनियन मसेट काइखिबदुगी मातुंग 1994 दा यूक्रेन की न्यूक्लियर आर्म्स अदु थादोखिबगा लोइनना मखोइना न्यूक्लियर क्लब अदुदा अमुक हना यावनबगी थौरांगसिंग लेति हाइना यूक्रेन गवर्नमेंट हाइख्रे लांदाबदुगी हेक ममांगना प्रेसिडेंट व्लादिमीर पुतिन अवाबना थल्लब वांगांग अमदा यूक्रेन मखोइ मसागी न्यूक्लियर खुलाइसिंग साननबा सोवियत नो हाउ सिजनय अमसु मसिमक रशिया की मथक्ता एटेक अमा सथनबगी थौरांग माने हाइकि माकी वाफम असिगी एविडेंस अदु माकना पनखिदे हाइना स्पलकली यामना लेबक थिब थौदो अमना BSF पर्सनल ना कापदा जवान मरी सिख्रे पंजाब की अमृतसर बॉर्डर सिक्योरिटी फोर्स BSF पर्सनल अमना मागी लेंगमानबसिंगदा मफम मरांग खंगदना नुमाय कापसिलखिबदा जवान मरी सिख्रे हाइन ऑफिशियल सिंगना फोंदोक्रे कांस्टेबल सतेपा एस की हाइन कौब नुमाय कापलिबा मसामा अदु थौदो अदु सिख्रे अदुबु माक मसामा कापतुना सिजखिब्रा नत्रगना अतोपना माकपु नुमायना कापखिब्रा हाइबदु खुदक्ता सेंगना खंगद्रे थौदो अदु अतोपा लनमी अमसु अरुबा फिबमदा सोकी अमसु हॉस्पिटल अमदा पुखतख्रे हाइन स्पले मखासा थरक पोइन मैम मरु बे हेडलाइंस ओइन पिजगे बीजेपी की मिरेप अमसुंग खुलाई पाइब वर्कर्सना बुट मरीदा रिगिंग तौख्रे मेगाचंद्रा वांगखेम असेंबली कंस्टिट्युएंसी की पोलिंग स्टेशन 4 रिपोल तौनबा CEO दा वकटख्रे ngang pangthokiba manipur gi taraga nithoi sube state assembly ani suba tanga ki assembly segment kunga nithoi gi mikalda yawkiba thawal district ki kuntraga nithoi wangkhem assembly constituency da BJP gi merep oikiba candidate na ma ki khulai paiba worker single loina ma ki lamjing makha da ma masama ki home polling oriba thawal hawkha kyam gi polling station mari sanglak tuna paktak na rigging tawkhre haina ACC दा कांग्रेस मिरेप ओइरिबा MLA कसा मेगाचंद्रना फोंदोखिबगा लोइनना हारिबा पोलिंग स्टेशन मरि असिदा रिपोल तौनबा चीफ इलेक्टोरल ऑफिसर CO मणिपुर आइबा सिरोल पिसिंदुना वोकट खराइदि अमरोमदना मिखलगी बोट मसिंग थीबगी मंगोइनना कांगपोकपी DC ऑफिस कॉम्प्लेक्स दा CRPC गी अथिंगबा थमखरे मणिपुर तंक अनि थोना पांगथोखिबा स्टेट असेंबली इलेक्शन गी बोट मसिंग थीबगी थबक थासिगी तरादगी हौरगनी हाइखिबगा मरि लैनना थोनिंगदबा थाउदोकसिंग थोला हंदनबगी दमा कांगपोकपी डिस्ट्रिक्ट ओइना बोट मसिंग थीगदोरिबा DC ऑफिस कॉम्प्लेक्स अमसु मसिगी अकोइबगी मीटर सोंगागी एरियादा क्रिमिनल प्रोसीजर कोड CRPC गी 1973 गी सेक्शन 144 गी सबसेक्शन 2 गी मखादा अथिंगबा थमले हारि मसिगी मताना डिस्ट्रिक्ट असिगी मजिस्ट्रेट नंगरांग ऑर्डर अमा थोखरे अथिंग मसि नुमित असिगी अयुक पुंग 3 तगी हौरगा नुंगथिल पुंग 5 फावस नगनी हाइन स्पलकली अतोप पाव मना नुपी मसा अमा रेप तौरब मतुंग नमदुन हु थकलगा सेनखरे उत्तर प्रदेश की सहारनपुर मसागी सही तरागा तुरुक सुरब दलित नुपी मसा अमा रेप तौरब मतुंग नमदुन हु थकलगा सेनखरे हारि नुपी मसा अदुना तमलिबे स्कूल अदुदा तंबा मसागी सही तरागा मपन सुरबा महाइरोय 21 अदु पुलिस ना फारे थौदो अदु नुमिनिनी गी ममांग ना थोखिबनी नुपी मसा अदु माकी क्लास तगी थोखिबदगी हंजिलक्तबनी हारि मतुंग ताबना नुपी मसा अदु माकी खुंगंगी सिदाइदा लेबल लबु अमदा वखल तादन लेरम थिनकी
imungna mahak hospital pukharki toigomsu mahak makhatana lekana bangamdana hospital adura sikhi Saharanpur Superintendent of Police City Rajesh Kumar na phongdorakpada aikhoina accused adu rape murder amasung IPC gi atai mari lenaba section singi makhada book tawre accused adu phabaga loinena jail la thajingkhre nupi macha adu gi mama mapa na police ta phongdorakhibde accused aduna nupi macha adu bu khudol pot sing laibigani haina themlagi school gi puthokibani police helpline da ihan hana call tawrakhiba nupi macha adu gi mabung na phongdorakpada ma ki masal nupi adu exam laibana mayumdagi school sakhibani School sakibani class ta laite khanglaba matungda oja amana maki mama mapada contact toraki toigum su maki bekti laibu ki nupi macha adugi mari mata amana phongdoraki bida class ta nupi macha adu laite haiba khangmadagi police ta call tawke masu mak bu thiba hoki mak school aduga nakna leiba lobuk amada wakhal tangkhai mangmagi phibam da tarama thingnaki mak na mongonda kari thokibagi haina hangbada mak school gi senior mahairoi amana makpu hotel gi ka amada pukhi amasung Makpu rep tawbaga loinena namduna hu thakan ki haina khumlakhi imungi miyoisina hanglubada accused aduna karem kathainana nupi macha adu labukta thamkhrabani maphamduda satlaga nakhoina lawruso hairakhi haina su pausna palakli makha satrak poina to patenda ko pawmana urkhul kendra gi polling station taruk repol tawna returning officer wakat khre ngarang pangthoki ba ani subo tangka ki assembly mikala duda urkhul kendra gi oina polling station 44/40 Wino Bazar 44/8 New Kanan 44/45 Kampasong 44/21 Sangsak 44/22 Sangsak amasum 44/64 Lunghar polling station sing asi Election Commission of India na piriba rules sing adu violate tawraga vote hadanaki bana repol tono urkhul de NPF ki mirep oiriba Ram Moibhagi election agent sing na sahi tawraga returning officer urkhul de wakat khre Atopa pawmanamu Ukraine the Indian sing haujuk phawbada lan soknariba mafam singda lairi athubada evacuation tobu mathau tari Ukraine the Indian sing haujuk su lan soknariba mafam singda yamna khudong thiningai oiba phibam da lairi makhoi singa do athubada evacuation mathau tai haina Ukraine da lairiba Indian embassy gi maikei digi phongdokre Indian embassy gi maikei digi makhatana hairibadi Ukraine gi lan soknariba mafam singda lairiba Indian singna athubada evacuation gi dama Google's form da makoi gi details sing adu fill up tawna ba khankre Google the form fill up tawbagi ariba Ukraine da lairiba Indian nationalist sing aduna makoi gi email ID da sangduna maming matha sahi gender passport number Ukraine da laibigi address Ukraine gi contact number amasum India gi contact number sing adu hapadabani Haukiba February 13 dagi Russia na Ukraine gi mathakta lan chatharigliba sigi makha tarak poina yamlaba Russia gi armor kalam singna kif yauna capital city singda leiba miyamda mi payo pokan bagi thawong kya sathari Russian military gi mekedi gi Ukraine gi tongan ba mafam singa masum city kya da yamlaba missile masum artillery kapsinduna attack to boleptri lan haurakpadagi haujuk phawbada misam yamdarabra sahunga kunthra ga matai sikre aduma pulan kana soknariba area singa duda sangsin mangamnabana sikiba mi gi masinga si haujuk sapsana khangmangamdri asiba masinga si haujuk lairiba figure asidagi helamba yai haina UN human right ki mekedi gi phongdorakli Ukraine amasum Russia ni gi marakta akan malan soknariba sina maram oiraga haujuk phawbada Ukraine gi miyo million 1.4 leiba adu thadokuna sakre India ki mekedi operation Ganga ki makhada Ukraine ki lanjeraglaga yumthang nariba lebak sina sangjapam lawduna lairiba Indian nationalist sing sangjapam lawduna lairi hansu pawsna makhatana su phongdorakli Loisilak poina to papaw mana thabak pigini haiduna moithem tawraga kidnap tawkiba mama masa rescue tawkre kidnapper su fare Thabak pigini haiduna moithem tawraga mama masa kidnap tawrure mama masa anima Imphal East District Women Police ki OC Inspector Z Gitanjalina lusingba timna rescue tawkibaga loinana kidnapper su Mangaluru city dagi fabaga loinana Imphal purakle kidnapper singadugi mamingna Mebada Niselbai sai kungamari apukpa giming dudabai kawi Gujarat ki Moti Banani Birbadagi ne mak Mangaluru city gi Tas residency Firnir manaktagi fadrung si Imphal purakibani amasum JMIC Imphal East ki court puthoktu numit taruni gi police custody remand thakre hari police tagi phangba pawn hai kangla tongbidi gi hujini Imphal East district ki manungsan mafam amada leiba nupa amana mamang thagi kungo humdoi de maha ki nupi sei kuntraga nipan surabi amasum masa nupi sei manga khaktamak ngairi bi asi sakhangdabana kinep tawbi khre haine haibigi wakat ama Imphal East District Women Police Station da laki wakat aduda maki nupi amasum masa anima mamang thagi kunga mathuidagi thiba khangdan lairakibagi warol palakhi masigi matungina police station asida mama masagi kungul lirakhi
Tha asigi anida mobile phone tracking tawbudigi makhoi anigi location adu Mangaluru city da leire haiba khangma ngamki mathangi numit tha asigi ahumda women police station asigi OC inspector G Gitanjali case asigi IO sub inspector N Memtu Devi ASI Thangjam Sanjoy Singa amasum head constable N Santos Singa ga loinana tha asigi ahumda mafam aduda sangsinki Mangaluru police ka loinana mathangi numit March marida mama masa animal rescue tawbu ngamkibaga loinana Mangaluru city gi tas residency phelnit manakti gi kinepar mebada asi phaba ngamkhibani hai Mangaluru JMFC 2 court ta putholaga transit warrant pirakhi rescue torakhiba mama masa amasum kinepar adu ngasi ayu Imphal purakhibani ngasi CGM IC Imphal is court putholaba matung numit taruni gi police custody remand lauthare hari kene parasina social media gi khutang na thabak pigini haibi thajaba piduna moithem tawduna mama masa ani si kinep tawkhibini hani supaus na fundorakli amasum haujikoina di myam paus matang se lusinjerage amasum pathoksa gi bisida soikiba lankiba kya yaru su myam nangak pigini amasum matam gi bamaru bi paus loine loine na hauji Ukraine amasum Russia ni gi marakta tholiba conflict gi matang se myam da update pijera kena thamjari and haujikoina di myam matang se kainer sen thank you